DURAMA SAN America da laibi sahi taramari surabi laragi winter holiday haringai matamni matam asida ma nungdang matamda yam theng na tumlami nungdangda matam lenabagi damak laptop ta online game kaya install tawraga ahing athengba pau sanarami nungdang amadi mahuksagi matawgum nungaiba game thiringai sida game ataidagi itop-topa horror game ama mana urami game asigi mamingna thebathgame mana masi app sigi matangda amuk fawba tagidri maram asina game asi sanani khanbada excited yam oirami game adugi rule adu ball letter da irami aduga rule adugi makhada game asi loisindana player amana game asi thadokpa taragadi punsi chupa DURAMA SAN haba thawai asina aki akhang pokhalaga leigani larana magi ima babana tumkiba ngairami aduga moini hek tumkibaga magi kadugi thongnau loina thingjingre game gi first step ki matung inna mana magi firol adu lokthokami aduga magi washroom aduda sangduna batak ki ising adu thazilami mana mai kudima muthatna mamit adu isinduna tep tuda makok adu ising tahalaga famgre game asigi ani suba step asidana Japanese mantra ama hanjin swalaga batap aduda masam adu tumgadabani haibadi makok adu tumgadabani larana hariba adu tawrami larana Japanese ki mantra adu sona batap asida mamit usilaga phamba matam asida khonjel amatadi tarakhide aduga bathroom asida kanagumba amana leibagi sanin ama fawba phangkhide larana thebathgame asi oitapadabani haina khandoki aduga mana hek mamit pangthorakki tawba matamda bathroom asida kanagumba amana chatpagi khonjel ama tarakhi makon adu asum kansilakki aduga magi mamangmaktada masa pumba ingau-ngaubi angauba firol setpi nupi ama magi mamangda leirami aduga ma batapta khudi thijinduna tasilaklami maram aduna magi yetlom thangba mamit adu tep aduda sujinbadagi mamit adu Fajana kairami aduga i kaya marum mamit adudagi tarakhi i aduna batapumba sandorakhi matau asida lara adu sumsum kisilakhi paramasina ma mamit adu pangthoklagi haina khalakhi adubo matam asida game gi rule adu amuk niksinglakhi aduga mana nupi aduda hanglami why did you fall in the bathtub habidi karigino nangna bathtub asida tasila ibadi masi hairaga lara game gi matung ina bathtub tagi tholaktuna maning othokpa tawduna bathroom dagi thoklakhi ma masana uribadu thajaba faw ngamkhide DURAMA SAN gi thawai asi asengbomak thingnaribra haiba masana samamnakhi adubo magi mimangmaktada urabanina ma Hwjik kibana di loire Hwjik ma yum adudagi thadokuna lapna chakhrage haina phawba khalakhi adubo mana game asigi step makha atai indrabade DURAMA SAN na punsi chupa inaraga leiragani mana rule gi matung inna magi phabungda sangduna tumlammi mana nungdang pumba kanagumba amana mabu yengduna leibagum malammi yamna wana matam kharadi nupi adugi wakhal khandabida tumba ngamlammi mathangi ayukta nungdang pum khara tunggibaduna maram oiraga wakhal adu fresh yam oirami aduga magi normal routine adu tawrami mana washroom sangi amadi breakfast tawrami asum tawduna mafam amadagi mafam amada chatpa matamda magi tungda kanagumba amana matungda inarakpagumna tawrami adubu mana yengluba matamdadi kanasu leiramde numit asigi nungthilla loragi mamana mabu supermarket ta pochai leiba chatpada purami lara hausi fawba DURAMA SAN na matungda inarakpagumna su tawrami adubu lara na de yumdagi mapan tholaga mangondagi nanthokani haina khalubani adubu mana satliba mafam khudimak kanano amana asum inarakpagumna tawki aduga mabu yengbu mali supermarket ta shopping tawna magi mamana atopa ro amada yensangi maru marang khannaba chakhi larana ro amada yumgi awat pochai atai khalli tanja asida magi matungda nupi ama lepagi sanin ama mana fawrami mana athubada maning onthoga yengi adubu amuksu mafam aduda kanamta leiramde aduda mana mamai adu onthorakpadadi angakpa ama oire mana pairamba pochai adugi mahut DURAMA SAN gi akakpa makok oina makutda paidura leirami mahak kimanbadagi kanna laurakhi matam asida magi mamana billing counter da laknabagi kaurakpagi khonjel tarakhi larana amuka yenglakpaderi makutta kari suleiramde
magi makhutta chumnagi grocery gi pochai amuk pairaga leirami. Lara masa adu pakhatpana di loirabani. Adubu mana akiba adu phajilami. Aduga counter da chatlami. Counter aduda magi mama adu paisa pithok pisin tawduna leirami. Aduga larana magi mamagi manakta pochai adu pusilakpada counter adugi nakanda mahakna daruman sai adu leptuna leiba urami. Daruman san adu khangogdana magi manakta sangsilaklami. Matam asida larana game gi niyom ama ningsinglakki. Mana masindagi torame haina kanna lauraga supermarket adudagi mapan sintokhi. Magi mamana paisa thirambadagi masu masabu tanarakhi. Aduga larada mana tawribasi kaino haina hangki. Adubu larana kimanbadagi mamagi pakhumadu kari supiba ngamkhide. Magi mamana thunamak mabu gari da hapkatlaga yumda puraklami. Mana lambi halakpada lambi gi nakanda daruman sana tungda inarakpadawna mamitta urami. Lara kibana sumsum hensilakhi. Magi mamana gari adu yangna thawriba makai daruman sansu yangna adum tanarakhi. Moina yum hek yorokpada kapna larana torame haina laurakhi. Aduga gari adudagi kumtharaga yum tamna sensikirami. Lara adu kimanbadagi masa adu laihau hokre. Aduga yumgi ka khudimakta daruman sandagi nathoktuna torame lauraga lotpa horakhi. Mana game asi kiloidana horukpa taharagaso hawjikti Lara punsigi khwaidagi kiba experience ama oikhi. Lara hawjikti daruman sanga mayuknanabagidamak aroiba step oina daruman sanbu hek uba matamda kate haina haige khalami. Adubu mana kate hek haige tawba khuningi daruman san adu mamangdagi mangkhirami. Karigumba mana wahai asi haiba ngamlagadi game asi losingadawribani. Adubu ma loibadi sungam ngamlamde. Lara masa adu pakhatpa hensilakhi. Magi mama mapasu masa asi mataw asi yengba ngamsilaktre. Moina larada tumbagi guli ama pirami. Aduga phabungda pothahalami. Aduga larana tumdriba phawba makhoinina ka aduda lengdana lerami. Lara adu tumle. Adubu larana mitpang thorakpadadi mahak batapta leirami. Magi masada mana kanagumba amana mabu pharakpagumna tawrami. Mana maning othoraga yengubadadi daruman san mabu phadun leirami. Aduga mahak yam kanna noklaklami. Larana game adubu loisinnabagidamak kate haina laurami. Game gi rule gi matung inadi daruman san adu mafam adudagi mangba yarabani. Adubu daruman san adu kanna noklami. Matam asida lara adu short tapna phujilami. Mahak batapki ising aduda lupagumna tawrami. Sum lukhibana lara gi mit adu usinki. Mana mamit pangthorakpadidi magi mamaga loinana magi bedroom da leirami. Aduga mahak humangna pungchotlaga leirami. Matam asida phaklanda thetliba gari adu uki. Matam asi pung 12 makhai tarami. Haibadi atopa numit amamuk hawre haibani. Aduga lara adu game dagi matam chapchana thokpa ngamkhidre. Masi ubada lara kimanbadagi kappa horakhi. Aduga magi mamada kanna konsilami. Numit asigi matungdagi numit khudingi lara mang ama mangki. Mang asida daruman sana mabu batatana silaga mabu hanaba tawrami. Adubu nongmadi paw ama lakhi. Lara adu taibung pandagi thadokre. Aduga magi haksang adu magi batap aduda tauraga phangki. Sigi matungda lara gi mamana magi diary parubadagi game asigi matangda khanglakki. Larana magi diary da pumnamak iduna lerami. Wari asi taraba matungda adomsu the bathgame asi hawjik phawba sananinglibra?